Imphal East District ki manung chana laiba Poirokpa local da angan fau unaba Thobal multipurpose project ki right canal da ising thabirakpagi damang Poirokpa local farmers development cooperative society limited na water resources department da thagatpa phongturakli hiramasiga mari leinana Andro SC ki Thambal Nukaithil da pangtokhiba paugi mifam amada Poirokpa local farmers development cooperative society limited ki secretary Khulem Tomchong na hai Mamangi nongju lorok matamda law pari lising amaga chamanga rom ising na thumjin khibadagi lawmi sing awaba pibam ama mayok na duna lairibani awaba sing adudagi khara makhai koknaba lawmi singna angan fau unabagi damak water resources department da ising pibinaba hairubada yabirakhi Hauzi ising thaba horabanina Poirokpa local daki nongpo kaithil manbita lairiba Thobal multipurpose project faubagi canal paring asida phunjilamba amasung palthinglamba kaya sengdoklaba matungda Poirokpa local fauba ising yorakpa ngamkhibani makha tanasu mathau taba ising phanganduna lawmi singi awaba kokhanbiu canal asina lawfam kaya ama ising pirabanina isitnaba amade ngaprum phanaba palthingba laibak tawkhairaga ising lawbana chingba tawbigenu Lawmi singnasu isingi tax matam chana thidoktuna khudongchaba singasi mapung phana lawminasi hainasu mahakna makhata na phongdokhi department da chatlaga koi fast crop tawjage 2025 se nong kana suba maramna aikoi law pari lising amaga changa mu aikoi ising thumjan gre aduna maram orga aikoi je phok chaningai leitre fast crop ki ising pibiu haidana aikoi sigi paring matekse ke thema bibo akoi sengaga dumaina palamba jingje sengaga dumaina akoi ising thalakpani do hojje akoi department na sigumba receipt se pire ado sumaina akoi gi receipt siga akoi gi pata jiga akoi na sumaina lakholaga mi kaya law uge se akoi na confirm tawje dawrin department gi mafam da akoi na haijening basu amuktang ising je thara maga akoi na law uba haurakanda ising je kariyumba tatkiba targadi aikoi sida hapiba fertilizer super si mayam je lekra amtang chakhibada handaba yade aduna maram orga department aju ising je thadat piganu haidana aikoi farmer gi site gi kokno na haijari asida ising pibiriba aikoi farmer mayam bunung sibiriba akoi gi chief engineer akoi gi water resource ki additional chief ACEE moi mayam na aikoi farmer jibo amtang nungsibiu farmer mayam nasu akoi water resource ki department gi thau pubiba punamak puju koi farmer singi kokno na thagachari loina na sigi ising tharai ba paring sida aikoi gi kana gumane ising longningi haidana hek hogaraga lawba adagi law loga ju eta koi gi kaino sida koi khonung sida kamchen biba adagi akoi kaino ma ngapum tanbagi ni khangde akoi isit bagi ni hangde palekta thingjen biba aikoi sigumba mayam je tawbidana ba aikoi kainogi site gi aikoi society amadi farmer site gi sintang tawbidanaba aikoi haijari sigi mathakta aikoi gi law uningba yaurga chu aikoi Poirokpa farmer development cooperative society de receipt leire sumaina koi receipt si aikoi digi kaga law uribase mi kaya no counting tawraga aikoi department da aikoi mi law supui haibase aikoi na sumaina department da koi department gi pibam thopa koi singi khasna je thiraga ekoi je lawje minasi